Ngamkhei Lanna makhal makha kayagi khutshu Khutlai shing Smuggling Touba network amagi Maru Oiba Meeoi Mizoram ge Aizwal dagi National Investigation Agency NIA ge team amana phagatpa ngamkhre hiram asiga mari lainana NIA na X thagalakpa post amagi matung ina Northeastern State sing dai yamna chawna lo kaina khutshu Khutlai Smuggling Touba network ama leire haibage akaknaba paw ama fangbadagi NIA na operation ama chathakhe Maduda Ngamkhei Lanna makhal makha kayagi khutshu Khutlai shing Smuggling Touba network amagi Maru Oiba Meeoi tha asigi amada Mizoram ge Aizwal dagi phagatpa ngamkhe Faraba Meeoi adudi Mizoram gi mamit area dagi tarngai hauma kawe Meeoi asina atoppa Meeoi kharaga loinada Northeastern State sing data natana Ngamkhei Lanna lo kaina khutshu Khutlai shing smuggling chathai haiba khangba ngamle makoina paikhatliba thabak thauram singe manung chana makoina khulai kaya India amadi mapalda leiba Meeoi kaya da pikre asigumba lo kaina smuggling tawriba khutshu Khutlai ase terrorist ki thabak thauram sing amadi criminal ki thabak thauram da sizinarabra haibagi chingnaba lei asigumba lo kaina chathariba thabak thauram sing asida kana chene haibagi matangda yamna kupna thigali hainasu NIA gi maikai dagi phongdorakle